Good morning, ma'am. Masih cuma yang sak thong pali se, aku nak tahu. Aku yang berbicara soal hawala sana lagi kau ada. Aku tahu sak thong ya ada, dan aku ini bitisu thong betak pun sema high tree ba. Ada na thong bagi saruk se ngasih dia aku doin tahu. Ada ngasih dia kena tahu ni nahan pan se lera pan kerap irong greko. Ada kerap leho pan do. Ada yang thong se na, ada yang pan thong jalan lagi na. Ada pan se kiat kot lor thongबगी थबकसे एगोना तादोरे ngasiदी thongथारगे साकी थांगत्रे सोमदा तो साकुदी थांगत्रे हुजि इजांजदा गारे इजांजे थोंगना तौरगे loire me sak thongबगी थबक हुजि loire होइगे बिति सोमदा फमने थमे मासे नो वे साइड हातन तुमिन फमदे मा नोआइती असिगे वेदर सिदि पुरा मा वेदर हागा निजंगे अइगी गाड़ी दो नागे सिदा खामगा थमबदा ममांगी टायर से केनो तौ लेरमेबा टायर नामा नुक्सि तारगा टायर से पुरा पोखाइबगी टाइप तौ लेरमेबा अदु जोब द सेमु दे आरो एक्सी चाक चप थोंबा लोसिन ये अदु कुमथारगा अदु जोब द चेक तौगे तौने हाबदे अइना थों सो दगी हांगबा याबा साइड तो अदु जो इना केनो रोम द फगलांग द नपसला थमुरेबा अदु सो जो हागदोकपा याद्रे अदगी सोमना खंदे बैटरी जो पुरा ड्रेन तौ लेर बोन कइदोइनो ज्ञान ताद्रे अदु अबते येंगो ये अदु चाक थोंगलर अदु जोब चेक तौदा बे यारो हाय हाय रो Hi, good morning. Welcome. Good morning. Good morning. Am Hi Rosie. Good morning. Morning. Hi Rosie. Good morning. Good Bobby. Aku biar aku tanam lagi sama tak boleh tolong lori. Lain tay ni puri tay ke ni. Masih kena macam saya. Kau Oreo biscuit से माँ पामे तो चाबे न मसी माँगे जितना यो फ्रिट तक लोइन ताई रेनंग दी फ्रिट तक लोइन पिज़्ज़ा रेनंग ना को how bro good थाव रबा नंग नोआ बगा कातो ले उगई तो बा सा कम थके सा थके सा थके लोरे में साबा होग्रे कोई रिकार्डो दे हाँ नलेजो सी अयुक्की लंच दे में तो साथ होकी के साक से हाँ ने वैसे दी पान वो इन तौरे पान थोंगे सीना नुंदोरम के ये चा मोइना चागों थकपा आइना चागांग थकपा केर सीना कोई तां केर होरी सोमदा चाहाव केर ने सीमागी फेवरेट कोई तागी फेवरेट चफू ने मास दे हौजरदी लोइजरे मागी अदलो कइनो किसने केर हाना गने किसमिस का युबीगा केर हाना में किसमिस का युबीगा नहीं सिले माचन सेवी 자 कई छानै नो Agubige कई छानै नो कचिका या भाई ये चाहे ओए चिका हे चिका ngak ka tawro na ngak ta khai le chika puri na mon pa jiga dei jo chika siapa ye chaje siapa ye
Kanano? Gugulino? Saan ka? Mga phone to, di saan ba? Talanta mo doon yung antamis. Hello? Kanano si mo? Kanano? Kanano si mo? Name. Kanada phone to ino. Kanada phone to si Chana. Oh, phone hapsun ka ba? Oh, taga ba? Oh. Ko ta na makha sa napak pi hek ni na. Koi jungle ola ba hingon sa mak kum dar. Hayeng nong chu dar dem senge. Na da senge to ni nong dum chu lai re ba. Ngasi ju nung din da nong chu ye koi je. Koi wi sa kan khong ni. Sida ayus na kan ni yeng ni. Ta du kal ro nu ya re lo. Ha. Lai ba ka to ro nu ta. Ko na to ge lo. Nungdwar yauꯗꯅ ꯑꯩꯈꯣꯏ Agubige ꯁꯤꯗ ꯀꯩꯅꯣ ꯆꯥꯔꯤ ꯃꯥꯁꯨ ꯇꯟ ꯆꯥꯕꯁꯦ ꯑꯗꯨꯝ ꯌꯥꯎ ꯂꯩꯔꯦ ꯑꯩꯈꯣꯏ ꯔꯤꯀꯥꯔꯗꯣꯒ ꯑꯩꯒꯗꯤ ꯇꯟꯁꯦ ꯆꯥꯗꯦ ꯃꯥꯗꯅꯦ ꯇꯟ ꯆꯥꯏꯁꯦ ꯃꯥꯒ ꯑꯩꯈꯣꯏ ꯇꯥꯎꯍꯣꯏ ꯃꯣꯏꯈꯩꯁꯦ ꯇꯟ ꯈꯔ ꯆꯥꯏꯌꯦ ꯅꯨꯡꯗꯥꯡ ꯐꯣꯟꯗꯨꯔꯣ ꯈꯪꯗꯦ ꯀꯅꯥꯅꯣ ꯀꯩꯅꯣꯅꯦꯕ ꯀꯁꯇꯃꯔ ꯀꯦꯌꯔꯗꯒꯤꯅꯦ ꯆꯥꯔꯣ ꯍꯥꯎꯕ꯭ꯔꯣ ꯆꯥ ꯅꯪꯕꯣ ꯇꯟꯒ ꯆꯥꯏꯌꯦ ꯅꯪꯁꯦ ꯑꯍꯟꯒꯤ ꯇꯥꯏꯞꯇꯒ ꯇꯧꯋꯦ ꯅꯪꯁꯦ ꯑꯍꯜꯂꯣ 하왜 ꯆꯥꯎ 하우디 ꯆꯥꯎ ꯑꯗꯣ ꯃꯌꯥꯝꯗ ꯈꯪꯍꯟꯖꯕ ꯑꯃ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜ ꯑꯅꯧꯕ ꯑꯃ ꯍꯥꯡꯉꯕꯅꯦ ꯆꯦꯅꯦꯜ ꯑꯅꯧꯕꯗꯨꯅ ꯆꯥꯕꯒꯤ ꯑꯣꯏꯅ ꯍꯥꯡꯉꯕꯅꯦꯀꯣ ꯆꯥꯕꯒꯤꯗꯨꯒ ꯁꯤꯒꯤ ꯆꯦꯅꯦꯜꯁꯤꯒ ꯄꯨꯟꯁꯤꯜꯂꯔꯣꯏꯒꯦꯅ ꯆꯥꯕꯒꯤꯗꯨꯅ ꯇꯣꯉꯥꯟꯅ ꯆꯦꯅꯦꯜ ꯑꯃ ꯍꯥꯡꯉꯕꯅꯦ ꯑꯗꯨꯅ ꯆꯥꯕꯗ ꯌꯦꯡꯅꯤꯡꯕ ꯆꯥꯕ ꯄꯥꯝꯖꯕ ꯀꯥꯡꯕꯨꯒꯤ ꯆꯦꯅꯦꯜ ꯑꯃꯗꯨꯗ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯑꯩ ꯂꯤꯡꯛꯇꯣ ꯃꯈꯥꯗ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯒꯤ ꯃꯈꯥꯗ ꯍꯥꯞꯆꯔꯝꯒꯦ ꯁꯤꯒꯤ ꯆꯦꯅꯦꯜꯁꯤꯁꯨ ꯑꯗꯨꯝ ꯇꯧꯕꯤꯌꯨꯀꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯗꯣ ꯑꯃꯗꯨꯅ ꯆꯥꯕꯒꯤ ꯉꯥꯛꯇ ꯑꯣꯏꯅ ꯊꯥꯒꯠꯂꯒꯦꯕ ꯑꯩꯈꯣꯏꯅ ꯃꯔꯛ ꯃꯔꯛꯇ ꯆꯥꯕꯒꯤ ꯇꯧꯔꯀꯥꯟꯗ ꯑꯗꯨꯗ ꯑꯣꯏꯅ ꯊꯥꯒꯠꯂꯛꯑꯒꯦ ꯑꯗꯣ ꯁꯤꯅ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤꯒꯤ ꯀꯣꯟꯇꯦꯟ ꯑꯣꯏꯅ ꯑꯗꯨꯝ ꯍꯥꯞꯄꯛꯑꯒꯦ ꯆꯥꯕꯒꯤꯗꯣ ꯁꯤꯗ ꯌꯦꯠꯁꯜꯂꯔꯣꯏꯒꯦꯀꯣ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯌꯥꯝ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯒꯤ ꯀꯣꯟꯇꯦꯟꯗꯨꯅ ꯁꯤꯗ ꯍꯥꯞꯆꯔꯛꯑꯒꯦ ꯆꯥꯕꯒꯤꯗꯨꯅ ꯑꯩꯅ ꯆꯦꯅꯦꯜ ꯑꯃ ꯐꯖꯅ ꯑꯣꯏꯅ ꯍꯥꯡꯉꯕꯅꯦ ꯑꯗꯨꯗ ꯆꯥꯕꯒꯤꯗꯣ ꯑꯗꯨꯗ ꯑꯣꯏꯅ ꯇꯧꯔꯁꯤ ꯃꯌꯥꯝ ꯑꯗꯨ ꯍꯥꯏꯖꯒꯦ ꯇꯧꯅꯦ ꯃꯌꯥꯝ ꯃꯣꯏ ꯆꯥꯍꯧꯔꯤ ꯃꯌꯥꯝ ꯑꯩ ꯑꯝꯇ ꯊꯣꯛꯎꯈꯤꯒꯦ ꯑꯩꯁꯦ ꯃꯌꯥꯝ ꯋꯥꯀꯤꯡ ꯉꯥꯛꯇ ꯆꯠꯂꯨꯈꯤꯒꯦ ꯌꯥꯗ꯭ꯔꯦ ꯍꯛꯆꯥꯡꯁꯦ ꯌꯨꯝꯗ ꯁꯨꯝ ꯐꯝꯖꯔ ꯂꯩꯕꯒꯤ ꯋꯥꯀꯤꯡ ꯈꯔ ꯆꯠꯇ꯭ꯔꯗꯤꯀꯣ ꯑꯗꯨꯅ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯁꯦ ꯋꯥꯀꯤꯡ ꯆꯠꯄ ꯍꯧꯔꯒꯦꯅ ꯑꯦꯛꯁꯔꯁꯥꯏꯁ ꯈꯔ ꯇꯧꯔꯁꯦꯅ ꯔꯤꯀꯥꯔꯗꯣꯏꯕꯥꯅꯤ ꯍꯥꯏꯅꯔꯝꯃꯤꯅꯦ ꯃꯥꯁꯨ ꯄꯪꯆꯥ ꯆꯠꯁꯟꯕꯅꯤꯅ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯗ ꯌꯥꯔꯔꯣꯏ ꯑꯩꯁꯨ ꯇꯧꯕ ꯍꯧꯔꯅꯤ ꯑꯗꯣꯝꯗ ꯆꯠꯂꯨꯈꯤꯒꯦ ꯃꯥꯛꯁꯁꯨ ꯀꯥꯎꯏꯅꯦꯍꯦ ꯃꯥꯛꯁ ꯀꯥꯎꯏ ꯁꯤ ꯅꯠꯇ꯭ꯔꯣ ꯑꯩ ꯃꯥꯛꯁꯁꯦ ꯑꯗꯣ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯕ ꯑꯃ ꯃꯥꯛꯁꯁꯦ ꯃꯁꯅꯤꯀꯣ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯎꯞꯄꯕꯅꯦ ꯑꯗꯣ ꯑꯩ ꯁꯤꯗꯤ ꯑꯩꯅ ꯍꯧꯖꯤꯛ ꯆꯠꯇꯣꯏꯁꯤꯗꯤ ꯁꯤ ꯀꯦꯝꯄꯁ ꯃꯅꯨꯡꯗꯅꯦꯕꯀꯣ ꯃꯤ ꯀꯅꯥꯝ ꯂꯩꯔꯝꯃꯣꯏꯕ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯂꯩꯔꯝꯃꯒꯁꯨ ꯑꯣꯏꯅ ꯁꯨꯝ ꯎꯞꯁꯟꯕꯩ ꯋꯥꯅꯦ ꯑꯗ ꯆꯦꯟꯗꯣꯏꯅꯤꯅ ꯁꯣꯔ ꯍꯣꯟꯕ ꯌꯥꯔꯣꯏꯕ ꯑꯗꯨꯅ ꯍꯥꯏꯐꯦꯠ ꯆꯠꯂꯨꯈꯤꯒꯦ ꯃꯌꯥꯝ ꯃꯝꯗꯤ ꯃꯝꯁꯜꯂꯛꯑꯕꯅꯦ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯒꯥꯔꯤꯁꯦ ꯕꯦꯇ꯭ꯔꯤ ꯀꯨꯏꯅ ꯂꯧꯊꯣꯛ ꯊꯝꯕꯒꯤ ꯕꯦꯇ꯭ꯔꯤꯗꯣ ꯄꯨꯔꯥ ꯗꯤꯆꯥꯔꯖ ꯇꯧ ꯂꯩꯔꯝꯃꯦ ꯂꯧꯊꯣꯛꯑ ꯆꯥꯔꯖ ꯇꯧꯔꯝꯃꯦ ꯑꯃꯨꯛ ꯂꯩꯕꯗ ꯉꯥꯏꯔꯤꯕꯅꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯑꯁ ꯅꯣꯡ ꯆꯨꯈꯤꯕꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯑꯩ ꯆꯦꯜꯂꯒꯦ ꯃꯄꯥꯟꯗꯩ ꯊꯣꯛꯑꯔꯣꯏ ꯍꯌꯦꯡꯗꯩ ꯊꯣꯛꯑꯒꯦ ꯃꯄꯥꯟ ꯊꯣꯛꯄꯁꯤꯅ ꯉꯁꯤꯗꯤ ꯁ꯭ꯋꯥꯏꯗ ꯑꯣꯏꯅ ꯍꯣꯠꯅꯔꯒꯦ ꯑꯗꯨꯝ ꯍꯥꯏ ꯀꯩ ꯌꯦꯡꯉꯤꯅꯣ ꯅꯪꯕꯣ ꯋꯥꯔꯦ ꯀꯩꯗꯧꯔꯒꯦ ꯏꯆꯥ ꯀꯅꯥꯅꯣ ꯏꯆꯥꯗꯣ ꯀꯅꯥꯅꯣ ꯏꯆꯥꯗꯣ ꯀꯅꯥꯅꯣ ꯏꯆꯥꯗꯣ ꯀꯩꯗꯧꯔꯒꯦ ꯏꯆꯥꯕꯣ ꯑꯁ ꯀꯅꯥꯅꯣ ꯏꯆꯥꯗ ꯀꯅꯥꯅꯣ ꯏꯆꯥꯗꯨꯕꯣ ꯃꯃꯤꯡꯗ ꯀꯣꯟꯁꯤꯟꯕꯤꯌꯨꯁꯦ ꯕꯕꯥꯗꯤ ꯌꯥꯈꯤꯔꯣꯏ ꯕꯕꯥ ꯍꯨꯃꯥꯡ ꯁꯧꯔꯤꯌꯦ ꯃꯃꯤꯗ ꯃꯃꯤꯗ ꯕꯕꯥ ꯌꯥꯗꯦ ꯕꯕꯥꯗꯤ ꯌꯥꯝ ꯍꯨꯃꯥꯡꯗꯣ ꯕꯕꯥ ꯏꯔꯨꯖꯗꯦ ꯕꯕꯥꯅ ꯊꯣꯛꯄꯤꯌꯨ ꯁꯥꯎꯔꯦ ꯑꯁ ꯁꯥꯎꯔꯦꯅꯦ ꯏꯆꯥꯁꯦ ꯆꯥ ꯁꯥꯎꯔꯕꯣ ꯑꯁ ꯀꯧꯔꯦ
ꯑꯩꯈꯣꯏ ꯑꯒꯨꯕꯤ ꯁꯥꯎꯈ꯭ꯔꯦ ꯃꯃꯥꯗ ꯁꯥꯎꯔꯤ ꯃꯥ ꯍꯧꯖꯤꯛ ꯀꯅꯥꯅꯣꯅꯦ ꯏꯆꯥꯗ ꯑꯣ ꯏꯆꯥꯗ ꯀꯅꯥꯅꯣꯅꯦ ꯑꯣ ꯄꯝꯒꯦ ꯕꯕꯥ ꯏꯔꯨꯝꯇ ꯂꯨꯊꯣꯛꯈꯤ ꯒꯪꯒꯥ ꯇꯧꯔꯨꯈꯤꯒꯦꯀꯣ ꯑꯗꯨ ꯄꯝ ꯃꯌꯥꯝ ꯏꯔꯨꯝꯇ ꯂꯨꯊꯣꯛꯈꯤꯒꯦ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯦ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯟꯖꯔꯒꯦ ꯍꯌꯦꯡ ꯑꯇꯣꯞꯄ ꯚꯤꯗꯤꯑꯣ ꯑꯃꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯃꯌꯥꯝ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯆꯦꯅꯦꯜ ꯑꯃ ꯂꯩꯕꯗꯣ ꯃꯌꯥꯝ ꯑꯗꯣ ꯆꯥꯕ ꯊꯛꯄ ꯄꯥꯝꯕꯤꯕ ꯑꯗꯨꯝꯕꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯄꯥꯝꯕꯤꯕ ꯑꯣꯏꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯣꯏꯗꯅꯃꯛꯀꯤ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯩ ꯃꯈꯥꯗ ꯂꯤꯡꯛꯇꯣ ꯍꯥꯞꯆꯔꯝꯒꯦ ꯃꯌꯥꯝ ꯕꯥꯏ